Mizoram Amasung Myanmar Anigi lonnaba Indo Myanmar border da center na ngamkhei Sambal Khanaba Warep loukhiba do maikei dagi yaningdaba phongdoknaraklabasu Central Young Lai Association Cyla Nadi Mapung Phana Shougatlakli. Northeast now ki report amana hai Ministry of External Affairs ki Border Division Management Division ke Myanmar Amasung Bangladesh ki in charge BCM ga Aizol da unaba amata CYLA ki General Secretary Joseph Tanminthanga Chinjana hai Center na Mizoram Amasung Myanmar ki kilometer chamanga tara rom sangba border ase Sambal Khanaba Warep thawung ase Mapung Phana Shougatlakli Kongthang asina lokai da lamdam masida changsilakli pasing amade smuggling gi tabak sing laksina bokanabada ajawa mating pangnagane masina Mizoram da thokliba crime gi chang ase khara makhai di hantahanba ngamnagane CYLA na center ki kongthang ase sawatpagi maramde ngamkhei asida sambal kharabaso maram chaba miyoi singde Mizoram da changlakpa natraga Myanmar da immigration checkpost singi khuthang da legal oina chatpada athingba mata leiroi Border fencing as safe Mapung Phana tawhuktrabade Mizoram state asi human trafficking ki lambel ama oirakpada thingba ngamloi dawribani haina mahakna makha takhi